All Manipur Health Services Doctors Association a health sector khudimak shutdown tawgani haina lawriba firep adu handokpiu isa gi senpham masak munna khangna isa gi thodang matik chana pangthokna honasi haina Chief Minister N Biren na All Manipur Health Services Doctors Association da appeal Tourakli. Chief Minister N Biren gi appeal adu ngasi Raj Bhavan da pangthokpa thoram ama yawba lakpada TOMTV gi staff reporter George Basaspati Mayum amasong senior video journalist Posangam Sarachandra na hangba wahang amagi pokhum oina pirakhibane. All Manipur Health Services Doctors Association a mamangdagi tanduna lakpa demand sing February 12 fawgi manungda lengangna pidrabadi mathangi numit February 13 dagi hospital yauna health sector khudimak shutdown tawragani haina firep lokhiba adigi matangda paumi singna hangba wahang amagi pakhum pirduna Chief Minister N Biren hai health sector gi matangda paikhatpa yaba thabak sing lengak asina paikhatuna lakle adubu thabak oina pangthokpada khudong chadaba kaya leiba sing adudi lengak asina pangthokpa ngamde Dr. Shing na taliba demand asi lengak na khanadaba nate health sector da lariba sing na su state asigi resource munna khangba mathau tai lengang na piba ngamba sing adudi soidna pigani hojing maki oina piba ngamloidaba sing adudi matam khara ngai du change Dr. Shing na changsing gani haiba khongjang ase handokpiu haina Chief Minister na makha na appeal tawkle dhapsi adum tongna ra khoi Manipur se adum ransom de logura ga lai ado khoi na haiba si oiba yaba sai humpu manga phok sangto he humpu manga sangto ene Pumanga sangtuya ado ngasagi nom dadi pumanga du suraga di amuk khogi DDO gumba financial power di ungpai be adre alo DDO oina bu damte head of department di amu moi degi junior oi bamna tawre alo junior sigi makha da khoi thabak to bunu ngai na mukadre sigi leiriba gap mayam si masisu khoi feasibility and practicability du naina badrakar le aduga tai tawba ya bade khoi dum tawri ado tawba ya da poda na phu tawraga de khoi su ano body recruit to buni khangde kari ni khangde khoi khona bada bane Dr. 1000 mu hena thau phangda lei hojik su ai haije moi da kano gi nate da ai ya moi da hanjan jan hai gre doctor gumba waza gumba COVID-19 gi mi sido gai maside ICU da horror laudna mayam puna pi tana da leiba matam du da ai khoi tolob hengatra di resign tawni na lakhiba doctor ai pallaga ngangri duni adagi migi angang college gi parikha thakadaba exam tawgadaba hengkatra de khoi oja exam sangoi na lakrim adugi professionalism mang gawe bado mi du dama magi professionalism leite ba gawe mazati nuksiba leite ba mada aduni aina adu tawbiganu haibani da ina moida haibadi